अहान मक्तदा पुनमकपु तराम नोक्सरी मैम मफम नंगसी आइना थमजगे खंजरिबा वीडियो सी Redmi Note 7 Pro aina mamangda unboxing utchakiba phone duniko asi mayamna comment de he ibirakpa matau karamna masi kagi online da ekona kakkadage haidana he hangbirakpa adugi matangda mayamda aina matau karamna hairiba Redmi Note 7 Pro haiba mobile sibo online dagi aina matau karamna laikibano haiba mongda music mayamda utchageko Redmi Note 7 Pro ji hojik si ekoi MI store dagi leigan hack chang matamda out of stock and hack thokpa matawibo adagi maroina mai maman hong na phangyo se MI store dani 13,999 aduga FLIFKART ka 13,999 adu Manipur gi dukan khara da so dum phangi ko hariba Redmi Note 7 Pro se dum maman ji amna haigat ga low tawrisi masi aina haijan banate aseng makki su tawuni 13,999 pibo mobile si sagi khagi Impal Bazaar ki dukan sing sida piri basi maman si lising tratret piba chaimpan piba kana gumba dukan khira dana tramban bhaw haijalak pe yauri bani ko ase khagi 6GB RAM 128GB ki maman si moi MI company lepi basi 16,999 oi basi sigi maman si daibo henna 4GB RAM 64GB oi basi da maman si hengatna dukan sing sina lawre ko ID laiba phangna de haibi khudong chap si lawrga moina maman si haigat tan lawre dukan singna adu ai su masi haidi laibu phaba haigadra daw yaba haigadra ai su pick amada aina kakcha hobani ko online da MI store dagi aina kakcha hobani adu masi ai mapalam gyoba YouTube channel amada utpadagi aina mawong du yengjaraga ai su haibu mawong du da aina kakcha hobani aduga haiba Redmi Note 7 Pro sidi magi flash sale natraga di laiba phangde ko flash sale aina mana online da akhona leijaba yanna ba tanjam piri MI store amadi FLIFKART sina taba matamda Amazon dagi phangi ko Amazon shopping dagi su phangi adu maman si mangon da su haigatna phangi haidi akoi swai dukan da phangi simana maman si yam wang lai mangon da so adu FLIFKART ka adagi MI store ga haiba ani stigi lobiu stigi lobiraga di 13,999 haibu maman si da phangane adu haiba Redmi Note 7 Pro asigi mathangi flash sale se hayeng sini ko me gi date 8 hayeng si amuk tari ko aduna aina huji haijariba mawong se masi si nabiraga kana gumbana Redmi Note 7 Pro gi mobile si kakpining ba leiraga su kakpiu haiba wafam mayam pham thamjari huji matau karamna haiba MI store amadi FLIFKART tagi haiba Redmi Note 7 Pro si kakahuga dage haiba video da using mobile screen ko na ai using charge video si utringe da video bu like to bu ka bi gano haiba wafam mayam pham thamjari ko lakpiro huji ai mobile screen ko na ucharage nungsijarba marup sing yengbiro ai using mobile screen da ai using changsinjare aduga MI store si da changsinbiyu ko MI store si da huji yengbiro Redmi Note 7 Pro si da leire ko si da ai changsinjare aduga magi Redmi Note 7 Pro si gi magi flash sale si leire si 8 May 12 PM hana leire ko hai May gi date nipan pung baro dani ko mana flash sale hauduri si magi timing se aduga maman yengbiro si da 13,999 hana pire ko hauji yengbiro sigi sida notify me haibsida changba si buy now hana suman song tho leiri ne se si 4GB plus 64GB internet memory ni ko se hauji si my color select tobiro color si ai si ai huji color si nebula red si ai khanjare ko aduga sigi notify me hai changba matamda si out of stock adum haira ani leite tu si ubire ko sida ai naksin jage out of stock ana sum sida tho leira ni sumai sum adu hojik pudi pharene masi flash sale timing na tamde na sumaina tho ibane na lawrase adu flash sale gi timing da so sigi hairibu pung 12 gi matam sida junction matam so sumai sum out of stock an sum tho leira ni adu gi atau karamna hairibu mobile si leigani haibi mong duni ko aini huji uchadaru si mayam munni yengbiu video si skip to bigano ko gyan ta hogda su ya aduna ahan bada sigi MI store si ma hanga ga thambiro ko amana tawda thabak si aduga amana sigi FLIFKART sim jo hanga thambiro ko sumaina adu FLIFKART si sidaida search bar se changbiraga sigi Redmi Note 7 Pro hana tharaga thibiro leire ko asi sida leiri si sigi 4GB RAM 64GB gi magi barrel sina 13,999 leire aduga 6GB RAM 128GB gi variant sina 16,999 leire ado adomna sidi pak phangdabani ko leigi haiba mathaki simdi sigi 4GB RAM sida sanction biro simaga sanction laga tu si so coming soon hana suma leire ko notify me hana aina leidoriwa si watch si suma na tho leirani aduga sigi recent da sanglaga
songi MI store sizo thambiyu aduga songi Flipkart sizo thambiyu sumana animak thambiyu ko aina hairiba Redmi Note 7 Pro si leijagi bagi mawong duni ko mayam du chari bse mase aiso YouTube channel amata taklak budagi aina khangu budagi sigi trick si sinaraga aina mobile si leijabani ko hojik yengbiro adom na bahap na sabiro ko haide flash sale gi timing si pung 12 haire pung 12 tagadaba minute manga watlinge da sumaina leibiro ngai duna leibiro ko sida sangbiro aduga pung 12 tagadaba minute manga rom watlinge degi ngai bigadabani ko si ngaktang hen gi matamda out of stock an satkhani aduna si sumaina si ai bahap na hojik sajin biro pung 12 tagadaba minute manga watlinge ni haina bahap ma sajin biro ko aduga sigi sida changsin biraga notify bi mi sangaga adom na pami bo color du si khan biro ai gudam moina si khanjare aduga si out of stock haidra si back toba amuk changba back toba amuk changba back si amuk changba back toba amuk changba back toba amuk changba back toba sumain sum sanarag leibi gado minute manga watlinge de ni ko hairsi adagi ama asongi Flipkart tu so si notify mi de changba si adom gi email address hapiu haibni ko si back tobiu aduga amuk changbiu si notify mi simain sum si sanaraga sum leibini back toraga sum magi pung 12 tagadaba minute manga watlinge degi sumain sum sanaraga ngairaga leibani ko back toba ado song so songi hairiba MI store si changsin biro si back toro amuk changsin biro back toro amuk changsin biro back toro sanaraga minute manga watlinge degi ngairaga leigadabani amuk sumana pura back to ge su yai ko changsin biba sida changsin biba amuk si notify mi changba color select toba magi type to dowa out of store harakani sum changsin ba amuk changsin ba back toba amuk changsin ba amuk back toba sumai sum sanaraga minute manga watlinge degi ngairaga leibini ko adugi matam du ngasai gi sigi notify me haibse buy now haina tholakani buy now haina adugi matam duni ko leibe yadori matam se aduna song da so chap mani si notify me haina thom base thola oi buy now haina tholakani adugi buy now du da sangaga pochi haidi magi mention pham thokpa magi debit card ki leiriba magi card number sing card ki detail sing mention biraga haidi online da khoina pot leiribu adugi type tu da leibi gadamne haidi khudam moina hujik phangba pot ama yengla se sigi Redmi Go si phangamba yai simadi adu yengla si mal tu buy now haina tho idana se ida buy now tho isi changsin biro color si black ni khala si buy now haina thok trong hujik so si color si aina black khalla bhau haidi hairibo pot sak sidi phangi aba moigi store sida adugi damak ni ko si buy now haina tho si sumaina tholakini aba ama hujiki Redmi Note 7 Pro gi sumaina tholkani tholakba matam da si buy now sida dom sanction biraga magi to sigi added to cart ai sida sangre ko okay tare sidaida hairi pot si low matam da topa karike longing mun haidi my case my cover hadagi case black white adagi MI band adagi earphone hapning ba pot to koina pot si low matam da ai simaga ai hapsin jage haidu sida tik to matam da si yaure adugi sigi yaurabani na sigi maman sigi 599 so hapsila ane yet tawsila ane maman du aduga ai maman si amale si lawbanga mo harak si tik sila thok pirga si next chatpi ga sigi si so pot yoli bani makoi si aina hapning ba mobile si lawbuda ai sim so lawge haibu potuni ko sida adu ai ama phau lawro adi sidagi next am chatpi ga da to sumaina aduga aigi to maman sida leire ko maman asuk pi bani haibu leire aduga check out haib sida pochi aigi area haide aigi pin code area sida phangadra phanghoidra haibna singbadu check to bigini ko sigi check out haibasina aduga sida sanction biraga moina sum haira ani mathang adom gi payment method tu karamba method oigadamno haide net banking dagi oigadoribra adi credit card teira debit card teira haibna singbadu aigi akupa marondu mention biraga soidana hairiba Redmi Note 7 Pro do soidana laiba phangani haiba wafamsi aina mayam pham thamjari adu masini aina Redmi Note 7 Pro sibu laibada sinagi ba trick tu masini ko songda phanghaudri ang khalaso aina asik ani thambadu si Flipkart si ngaira laibi gadaba Flipkart si hojiki du maina sum back tawba amuk changsin ba back tawba amuk changsin ba taw matam dang buy now gi option ama tholakani buy now gi option du sangaga hari mamansi sigi 13999 hai mamansi songi so 13999 dani ko lairi mamansi samane songi tu anisi aduga sidai kaktaba taragadi adoma dukan dagi leiru matamda mamanse adukimatik lising ahumari khenana phangbasu yai ko haidi maman yam tangkhatna adugi damak aina hairiba maman sida leibi nawgi damak adagi aina so Redmi Note 7 Pro gi haidi sidasu leijere ko to aina kakkiba Redmi Note 7 Pro gi si box tuni ko yengbiro si aina unboxing tawdana su uchakhraba adugi mobile box tuni ko
मसे अइना हाइरिबा अइना हुजिक मयाम दो सेरिबा ट्रिक से सिनरगा कक्खिबनी हाइबा वाफम सिनिको मयाम थमजरिबसी मसिनी याम लाइबा अमसुंग लुबा हाइब तारे अमरोमदना अदो करिगुम्बा दाउ फलुद्रगदी हाइरिबा ट्रिक से सिनरगा सु फंगहुदबसु याइको अना मिनिट 5 वाटलिङैदगी ngairaga हाइरिबा मवोंगसिदा ngairaga हुजिकी अइना हाइरिबा ट्रिक से तौबिरगा ngairaga लैगदबनिको मिनिट 5 वाटलिङैदगी सिमदि काउबिबा याद्रे हाइबा वाफम से थमजरिको अइना वीडियो सिदा हाइबदा सोइखिबा अमदि सिथौबा यावरगसु ngakpiwa wafam yam hum thamjari aduga haibining wafam sing leibada comment box te ibiro u haijaraga videos matang silo sinjarage thank you